ꯈꯣꯠꯄꯁꯨ ꯍꯥꯞꯆꯟ ꯊꯝꯃꯦ ꯅꯪꯒ ꯀꯥꯟꯁꯤꯗ ꯑꯩ ꯁ꯭ꯋꯥꯏꯗꯣ ꯌꯥꯝ ꯍꯩꯅꯗꯦꯕ ꯈꯪꯉꯕ ꯆꯥꯔꯝꯗꯥꯏꯗꯨꯗ ꯈꯦꯝ ꯍꯥꯞꯄ ꯊꯣꯛꯄꯅꯦ ꯅꯪꯅꯤꯕ ꯅꯊꯧꯔꯣ ꯅꯪ ꯉꯝꯗꯣꯔꯤꯕ ꯂꯣꯏ ꯂꯣꯡꯉꯒꯀꯣ ꯑꯆꯥꯄꯣꯠ ꯂꯣꯏ ꯍꯩꯗꯣꯛꯀꯅꯤ ꯍꯧꯖꯤꯛ ꯆꯥꯕ꯭ꯔꯥꯕ ꯐꯤꯕꯝ ꯑꯃ ꯀꯥꯔꯦ ꯏꯕꯦꯝ ꯅꯦꯡꯉꯤꯗꯣꯕ꯭ꯔꯥ ꯅꯦꯡꯉꯤꯗꯣꯕ꯭ꯔꯥ ꯎꯏꯀꯣ ꯅꯦꯡꯉꯤꯀꯣ ꯑꯣꯛꯇꯣꯄꯁ ꯃꯆꯥ ꯃꯆꯥ ꯎꯕ꯭ꯔꯥ ꯅꯦꯡꯉꯤꯀꯣ ꯑꯣꯛꯇꯣꯄꯁ ꯃꯆꯥ ꯌꯥꯎꯕꯅꯦ ꯅꯦꯡꯉꯤꯀꯣ ꯃꯕꯨꯛꯇ ꯑꯣꯛꯇꯣꯄꯁ ꯒꯨꯔꯨ 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 ꯂꯥꯎꯗ꯭ꯔꯣ ꯒꯨꯔꯨ ꯒꯨꯔꯨ ꯂꯥꯎꯏꯀꯣ ꯂꯥꯎꯋꯦ ꯍꯥꯏꯌꯦ ꯆꯤꯊꯤ ꯂꯥꯛꯇꯣ ꯀꯦꯖꯤꯒꯤ ꯂꯣꯏꯅꯃꯛ ꯆꯥꯗꯣꯏꯕ ꯆꯥꯗꯣꯏꯔꯥ ꯆꯥꯔꯣꯏꯗꯣꯏꯔꯥ ꯆꯥꯅꯤ ꯑꯗꯨꯅ ꯆꯥ Cakap wangang sekarang ano yang ke? Naming kay kawi? Atin Yung na kay kawi? agu untuk pasal coba Jauh janing dah bra? Jauh janing dah? Chicken janing dah? Octopus tang? Octopus tang? Ay di jauh pura kan? Di pizza right itu. untuk pasal coba ini coba deh nanti tidak Ay Rosa nanti Mani jagram ni. Tapay na kay sa amin na siya Mani jagram may ating janin no bihar. Jani ya? Asise aigi cousin amagi angang du senabi oirini asise. what's wrong five Ay mangda sagol urame khalin. ang ganda La sansa doy na tra la sansa la. Sagon wa ne sagon si dole. sekolah di luar di cermin angkat wih Ha. angkat wih Toro la. Ay ma. angkat Ngamaroi. Wai ni wai. Ni wai. Pula. Hello? Ah. May laki na house na. Acha pula eh. this one Wah among ga leho gani leho drama leho drama ne ay nang manig ta kay no lot ko oy Ngang na prank tao bili ra ba? I want to eat something Yade Yade Maksudnya hindi kayo habi na. Tong adun. Ngang ka thầm vào ngang de. cái thân này khất bơm mèo này nè bạn ba ai sau lại đi one okay I find it ông mới tăng bay có no just one Lori ba sa loi longagako achapot loi haidokkani hojik chabraba. Fibam am kare ben. Hey! 시세 거의 하디 아동 시간 세나고이나 짜포지 불락 짜면하게 떠보니까 지나고 고아만 떨지 아두나 시게 짜포면서 거기는 Imnetfood 하이나 푸드 델리버리 서비스 아마 라이브도 어두다기 로이막 짱가 거의 아빠마 레스토랑도 아두도 칼라가 오더 떠보네 Imnetfood ki sida changa kanda khoi ga apamba restaurant natraga apamba chaput ke kado select toraga cart e toraga order tawdoine store section sida personalized gift item gi sida changbira kanda khoi gi apamba mawong gi keychain natraga cup kai kaloin mak print tawbagi khudong chaba pizeri poche leira matung da ko sida option ani tholi se sigi sida som gi right side ki collect offer se sida changa kanda Imnetfood na pibo offer mayam leye ado sigai se khoina mafam dukan do gi mafam du da changa ga khoin offer do haidi redeem tawzadoine ba account da changa ga voucher list sida muk select torakanda coupon code collect tawba yadoine अखोइना तोपदो रिफर तौरकांदा 30 पॉइंट्स अखोइदा फंगदोइने अदुगा फर्स्ट अखोइना ऑर्डर तौबा कांदा डिलीवरी चार्ज अदुसु फ्री ओइबने वेडनेसडे खुदिंगी सु डिलीवरी फ्री ओये ऑर्डर तौबा खुदिंगे अखोइगी रिवॉर्ड पॉइंट अदुम फंगनी अदुगा अखोइगी मिनिमम ऑर्डर डिस्काउंट कूपन फंगे हारगदी 400 ओइदोइबा
ꯑꯗꯨꯒ ꯑꯣꯔꯗꯔꯁꯦ 50x ꯁꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯀꯦꯁ ꯔꯤꯋꯥꯔꯗ ꯑꯣꯏꯅ 200 ꯐꯪꯒꯅꯤ ꯀꯩꯅꯣꯗ ꯍꯥꯡꯗꯣꯛꯑ ꯎꯠꯂꯛꯀꯦꯀꯣ ꯀꯣꯔꯤꯌꯟ ꯐꯨꯗ ꯑꯥꯏꯇꯦꯝꯁ ꯀꯩꯁꯤꯅ ꯐꯨꯗ ꯁꯣꯜꯗꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯆꯧꯕ ꯕꯣꯛꯁ ꯑꯃꯨꯕꯁꯦ ꯁꯤꯁꯦ ꯕꯦꯟꯇꯣ ꯕꯣꯛꯁ ꯀꯧꯋꯦꯕꯀꯣ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯌꯟ ꯐꯨꯗ ꯑꯥꯏꯇꯦꯝꯁ ꯀꯩꯁꯦ ꯑꯣꯏꯅ ꯄꯨꯂꯞ ꯑꯣꯏꯅ ꯀꯣꯝꯕꯣ ꯍꯥꯞꯄꯅꯦ ꯃꯊꯪꯒꯤꯁꯤꯅ ꯇꯤꯀꯦ ꯔꯦꯁꯇꯨꯔꯦꯟꯗꯩ ꯉꯥꯛꯇꯅꯦ ꯑꯗꯣ ꯁꯤꯒꯤ ꯇꯤꯀꯦ ꯔꯦꯁꯇꯨꯔꯦꯟꯗꯅ ꯐꯪꯗꯣꯏꯁꯦ ꯏꯟꯗꯤꯌꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯤꯁꯀꯤ ꯐꯨꯗ ꯑꯥꯏꯇꯦꯝꯁ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯐꯪꯒꯅꯤ ꯑꯗꯣ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯛꯅꯕ ꯑꯣꯏꯅ ꯈꯔ ꯆꯠꯈ꯭ꯔꯒꯦ ꯃꯅꯤꯡꯗ ꯊꯛꯅꯕ ꯑꯣꯏꯅ ꯁꯤꯒꯤ ꯕꯣꯕꯥꯁꯦ ꯕꯣꯕꯥ ꯗ ꯕꯣꯕꯥ ꯄ꯭ꯂꯦꯁ ꯗ ꯕꯣꯕꯥ ꯄ꯭ꯂꯦꯁ ꯍꯥꯏꯔꯤꯁꯤꯗꯒꯤ ꯂꯧꯕꯅꯦ ꯁꯤꯁꯤꯅ ꯑꯗꯣ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯁꯤ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯁꯤ ꯅꯪ ꯀꯔꯝꯕ ꯍꯣꯏ ꯅꯪ ꯔꯦꯗꯅꯤ ꯅꯪ ꯔꯦꯗꯅꯤꯀꯣ ꯅꯪꯒꯤ ꯑꯉꯥꯡꯁꯦ ꯍꯥꯎꯗꯣꯏ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯒ꯭ꯔꯣꯁꯔꯤ ꯍꯥꯏꯌꯦ ꯁꯤ ꯁꯨꯝ ꯅꯝꯗꯅ ꯂꯩ ꯆꯥꯅꯤꯡꯉꯀꯥꯟꯁꯤꯗ ꯑꯩ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯍꯩꯅꯗꯦꯕ ꯈꯪꯉꯕ ꯆꯥꯔꯝꯗꯥꯏꯗꯨꯗ ꯊꯦꯝ ꯄꯨꯊꯣꯛꯑꯒꯅꯦ ꯅꯝꯃꯤꯕ ꯅꯊꯧꯔꯣ ꯁꯤꯒꯩꯁꯤꯅꯦ ꯑꯃꯅ ꯐꯨꯠꯁꯣꯜ ꯑꯃꯅ ꯇꯤꯀꯦ ꯔꯦꯁꯇꯨꯔꯦꯟꯗꯒꯤꯅꯦ ꯑꯃꯁꯤꯅ ꯗ ꯕꯣꯕꯥ ꯄ꯭ꯂꯦꯁꯇꯒꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯈꯥꯏꯗꯣꯛꯈꯤꯒꯦ ꯄ꯭ꯂꯦꯠ ꯅꯨꯡ ꯀꯩꯀꯥꯗ ꯁꯤꯞꯁꯦ ꯈꯤꯜꯂꯦ ꯅꯪ ꯑꯗꯨ ꯊꯛꯑ ꯂꯩꯔꯦ ꯑꯇꯩ ꯆꯥꯕ ꯑꯝꯇ ꯉꯝꯃꯔꯣꯏ ꯆꯥꯕ ꯍꯧꯔꯁꯦ ꯑꯩ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯔꯤ ꯆꯣꯞꯁꯇꯤꯛ ꯑꯝꯇ ꯄꯥꯏꯒꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩ ꯀꯩ ꯆꯥꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯍꯩꯇꯦ ꯁꯤꯒꯤꯁꯦ ꯃꯣꯏꯒꯤ ꯁꯨꯅꯕ ꯀꯣꯔꯤꯌꯟꯒꯤ ꯐꯨꯗ ꯑꯥꯏꯇꯦꯝꯁ ꯄꯨꯂꯞ ꯑꯣꯏꯅ ꯁꯨꯅꯕ ꯍꯥꯞꯄꯛꯄꯅꯦꯕ ꯈꯪꯉꯦ ꯅꯦ ꯁꯤ ꯀꯩꯅꯣ ꯅꯦ ꯁꯤ ꯀꯩꯅꯣ ꯕꯣꯕꯥ ꯆꯥꯎ ꯍꯥꯎꯋꯦ ꯅꯪ ꯃꯊꯪ ꯄꯨꯛ ꯊꯟꯒꯠꯀꯅꯤ ꯑꯗꯨꯒ ꯄꯣꯛ ꯆꯥꯔꯦꯗꯅ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯃꯣꯏ ꯆꯤꯛꯀꯟ ꯆꯠꯅꯤ ꯑꯣꯏꯗꯣꯏꯅꯦꯕ ꯌꯥꯝ ꯆꯥꯎꯋꯦꯀꯣ ꯅꯤꯅꯦ ꯅꯦ ꯇꯣ ꯑꯉꯥꯡꯒꯤ ꯑꯗꯨ ꯍꯌꯦꯡꯁꯨ ꯁꯤꯒ ꯂꯣꯏꯅꯃꯛ ꯆꯥꯗꯣꯏꯕꯅꯤ ꯆꯥꯔꯣꯏꯗꯣꯏꯔꯥ ꯆꯥꯅꯤ ꯑꯩ ꯇꯨꯃꯤꯟ ꯆꯥꯎ ꯍꯥꯎꯋꯦ ꯆꯦ ꯍꯥꯎꯋꯦ ꯆꯤꯁꯇꯤ ꯌꯥꯝ ꯅꯪꯒꯤ ꯆꯤꯁ ꯑꯣꯏꯕ꯭ꯔꯥ ꯑꯣꯏ ꯃꯅꯨꯡ ꯆꯪꯉꯨꯅꯦ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯩ ꯃꯅꯨꯡ ꯆꯤꯛꯄ꯭ꯔꯣ ꯁꯤ ꯂꯩꯔꯦ ꯀꯣꯔꯟꯗꯣꯛ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯁꯤꯒꯤ ꯅꯪ ꯆꯥꯕ ꯂꯥꯛꯑꯣ ꯆꯥꯎ ꯅꯥꯀꯟꯗ ꯑꯗꯨꯝ ꯆꯥꯎꯑꯣꯕ ꯀꯦꯃꯦꯔꯥꯗ ꯎꯔꯦ ꯈꯔ ꯆꯥꯎꯕ ꯍꯥꯎꯋꯦ ꯑꯗꯣ ꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯋꯦ ꯐꯨꯠꯁꯣꯜ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯗ ꯅꯝꯃꯤ ꯑꯩꯅ ꯁꯤꯗ ꯅꯝꯃꯤ ꯑꯩ ꯐꯨꯠꯁꯣꯜ ꯍꯥꯎꯋꯦ ꯉꯥꯟꯕ ꯅꯪꯕꯨ ꯀꯩꯅꯣꯝ ꯆꯥꯎꯗ ꯀꯔꯤ ꯊꯕꯤ ꯄꯨꯂꯞ ꯆꯥꯎ ꯄꯨꯂꯞ ꯆꯥꯁꯦ ꯅꯪ ꯗꯤꯜ ꯂꯦꯜꯂꯦꯗ ꯏꯕꯨꯡꯉꯣ ꯃꯣꯔꯣꯛ ꯁꯥꯏ ꯅꯪ ꯗꯤꯜ ꯑꯗꯨ ꯍꯥꯎꯋꯦ ꯑꯗꯨꯒ ꯆꯥꯛꯁꯦ ꯑꯗꯨꯝ ꯌꯥꯏꯑꯕ ꯀꯩꯅꯣ ꯆꯥꯛ ꯌꯥꯝ ꯄꯦꯠꯂꯦ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯆꯥꯛ ꯌꯥꯝ ꯄꯦꯠꯃꯟꯕ ꯍꯩꯅꯗꯦꯕ ꯅꯣꯏ ꯌꯣꯜꯂꯨ ꯁꯥꯏꯌꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯆꯩꯔ ꯄꯤꯖꯗꯗꯤ ꯌꯥꯗ꯭ꯔꯦ ꯀꯥꯏꯅ ꯕꯣꯕꯥꯁꯨ ꯎꯈꯤꯕꯩ ꯃꯥ ꯕꯣꯕꯥ ꯑꯇꯩ ꯑꯝꯇ ꯎꯗꯦ ꯕꯣꯕꯥ ꯈꯛꯇꯅꯦ ꯃꯥ ꯇꯧꯔꯤꯁꯦ ꯉꯁꯥꯏꯗꯩ ꯄꯣꯛꯀ ꯕꯦꯝꯕꯨꯁꯨꯠꯀ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯣꯛ ꯑꯩ ꯑꯝꯇ ꯊꯣꯡꯗꯦ ꯑꯗꯨꯏꯁꯨ ꯅꯪ ꯃꯍꯥꯎ ꯆꯪꯉꯦ ꯁꯣꯏꯕꯨꯝꯒꯤꯗ ꯁꯤ ꯆꯪꯗꯦ ꯃꯣꯔꯣꯛ ꯇꯩ ꯍꯣꯏ ꯕꯦꯝꯕꯨꯁꯨꯠꯀ ꯄꯣꯛꯀ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯑꯗꯨꯗꯤ ꯃꯣꯃꯣꯁꯦ ꯃꯣꯔꯣꯛ ꯇꯩꯗꯦꯀꯣ ꯃꯣꯃꯣꯁꯦ ꯆꯥꯎ ꯑꯗꯨꯒ ꯁꯤꯁꯨ ꯊꯨꯝꯃꯤꯀꯣ ꯁꯤ ꯆꯥꯎ ꯄꯣꯛꯀꯦ ꯁꯤ ꯂꯩꯔꯦ ꯑꯩ ꯈꯨꯠꯅ ꯆꯥꯅꯤꯡꯉꯦ ꯌꯥꯝꯅ ꯃꯥꯒꯤ ꯕꯦꯝꯕꯨꯁꯦ ꯄꯣꯛꯀ ꯀꯩꯅꯣꯁꯦ ꯉꯝꯃꯣꯏ ꯁ꯭ꯃꯣꯛ ꯆꯥꯎ ꯁ꯭ꯃꯣꯛ ꯄꯣꯛꯇꯣ ꯁ꯭ꯃꯣꯛ ꯄꯣꯛꯀ ꯕꯦꯝꯕꯨꯁꯨꯠꯀ ꯇꯧꯅ ꯃꯥꯏꯅ ꯁꯤꯒ ꯐ꯭ꯔꯥꯏ ꯔꯥꯏꯁꯀ ꯄꯥꯔꯗꯤ ꯃꯩ ꯆꯠꯂꯦ ꯂꯩꯌꯨꯀꯣ I'm kidding me ꯑꯦ
MukBang. 그러니까 하우도 있네. 신나지? 또 뭐라? 자세 많이 또 얼른 돼. 가자. 아. Good. 하왜? 하왜 뭐? 짜라. One, two, three, 반죠. 옥토퍼스 차이네 시세 한번. Octopus manungdo yaw. 옥토퍼스 나. 진짜 아무리 야. Lengi dobra. 우이 거미 거. Octopus macha ubra. Lengi ko. Octopus macha yaw bane. Lengi ko. 링 거도 우브라 링 거. 옥토퍼스. 자도 우이 거. 하우버네. 아시바리 뭐래. 아이 한 잘. Ubra. 하우도. 옥토퍼스. Ubra ling bane manungda. Ling bane. 자. Nang cha de ma cha thoki de bana. 짜이나 말. Last one. The last one is mama. 엄마. The last one is Nato. 무슨? 너가 말하면 오다 또 비리네 오늘 무슨 뭐 먹었어? Bạn ngàn bác hao bra hai từ bạn của bạn có tới tao phần chín là nên bạn có tới tôi thì nó phải xin gì đi qua tụi tôi sẽ farm em Octopus manungda ling bane. Yaw ri. linh đi octopus linh đi tụi linh đi octopus linh đi hao ấy rất này Jim chalaga siam hawe na han gi ko yin wo shne ko haw. bây giờ hao ấy Lang gi ko jabna. hai đứa này mai bữa giờ này mà phong tráng hai đứa chập tráng á cái đó mà happy mà mang cái How many? mang cái này ta khai ta bố cái ta khai nó từ giờ cái biểu đồ Hawa. cái gì cũng làm Tuna. tôi nào cái này nhất định là hàng được thôi Hả? Người kia cái sai cái đâu cả. So, chào say you are over here. Kai ba? ayo apa lolo ano siya Lolo. Are you here? ano yung mga ano siya Mama, so. ano ay naman siya ng may ako doon ang muso mo ano 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 Kyo na china ombiga pidaka. Nang. Utopasian. Ano? octopus naman kayo ayara octopus ito may chat may chat ko sa talam niya ba ang hawe ang thong kasi niya How dia? Hawe. hawe ra Tadi. Smoke pork. bambushul Ne dam dia du. Masih mango ke ne dam. ano siya Amble? Ni? buo Tin na para. Kot kata ni. food soul Ano siya hawe mo? man small business kahan Kisi. Magkano? ano na may tiki restaurant Buwan lang hawe. Tuli na babu. Loko. Ay tiblake. Alam mo na. nang kung gusto mo lang tao Bili mga nung dahil tiblake. Nung alam nila. Kada. Ay Korean. Di mo yung atay siya matrabat. Kaya hangoy ka lang po. Kasi mahal. Shidi ka siya hangoy tayo.
그냥 뭐예요? 한국 바디 뭐기 고심도 점에 나와요. 시비 한 거지. ꯑꯩꯈꯣꯏꯅ ꯁꯦꯡꯅꯀꯣ ꯚꯤꯗꯤꯑꯣꯒꯤ ꯅꯠꯇꯕ ꯇꯣꯉꯥꯟ ꯑꯣꯏꯅꯒ ꯁꯨꯝ ꯑꯣꯔꯗꯔ ꯇꯧꯕꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯖꯅ ꯄꯤꯔꯛꯇꯕ ꯌꯥꯎꯋꯦ ꯑꯗ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯐꯝꯗꯣ ꯁꯤꯜꯂꯒ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯅꯤꯅꯦ ꯈꯪꯕ꯭ꯔꯥ ꯇꯨꯛꯇꯨꯛꯀ ꯆꯠꯄꯗꯣ ꯌꯥꯝ ꯌꯥꯎꯋꯤꯀꯣ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯁꯥꯕꯁꯦ ꯆꯥꯛꯁꯦ ꯆꯥꯛꯇꯣ ꯄꯦꯗ꯭ꯔꯦ ꯁꯤꯒꯤ ꯆꯥꯛꯁꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯆꯥꯛ ꯑꯣꯏꯖꯩꯗꯅ ꯆꯥꯛ ꯈꯪꯗꯦꯉꯣ ꯀꯩꯅꯣꯒꯤ ꯇꯥꯏꯞ ꯇꯧꯋꯦ 야드레니네. 야 라 챙길라 나 하자게 아두두네 뭐뭐 짜았을 거 계산하라 바바는 nangi baba hawi hayo 하위. sige achapon myamse Imnetfood hariba food delivery service e moidagi order tawbane tum apam restaurant khallaga tum loinmak leibe adagi moigi hojika discount kumba adagi offer kumba sam pidana adu lei aduga makhoi store su tonga loinmak leibene ai mama su loi paire da bi sai chai ber lei ban ga le to magi app si download tawna ba link ka do ai loinmak hapam magi khada adu myam check out tobiyo so हमको सारसी लोइसनजरगे थबक चार्जनि 생각하고 하왜 이반이제 ngâm 가면 땀땀 싸고 로이 하면 ngâm 봐. 시다 다고 내가 바이바이. 바이바이 바이바이. Nang ngasi kay cha re. Cao phải bao nhiêu? Octopus. Octopus sai ko. Octopus hao re. 야다 랭아 트러스다. 누군가. 랭아. khanaw de li ko nang ka sai 북다 그래 랭아. khanaw de li ko na haga sabra li 마스 랭이 하영 랭브라. 진다지 랭브라. khanaw da ko octopus guru law dro guru law ko law hai 티 나죠? Aduh, bosan. Si kena satu dia kau. Hui tapi jaga dia tuti. Hui tapi sama tare. Musa tare. mongol pa 어린 장이야. bi ho chak la mongol ka yo ne